Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Mukhyamantri Nongthombam Biren Singh na hairi, CM's Lairik Haiminasi program na mahiroi singja chawna awonba puraklibasi thagatningai ni. Manipur Police na Bishnupur amasung Imphal West jilada thi humbagi thabak chathabada khuju khulai kya phagale amasung Rashtrapati Draupadi Murmu na hairi lebak asigi manung hunjinba mafam singda leiriba mioi singi yaifanabagi dama khwaidigi noba medical gi haithoi singtoiba sing sizinnagadabani. Mukhyamantri Nongthombam Biren Singh na hairi CM's Lairik Haiminasi program na mahiroi singda chawna awonba purakliba asi thagatningai ni. Program asi Minority and Other Backward Classes MOBC na samas asigi semilon chotharaba mahiroi singi mahi masing tambada mateng pinaba pre-matric remedial course program amani. Program asi khudong sabasing miyamna yariba makai lawduna makhoigi manglan sing mangphawnanaba honabiu hairi. Scheme masigi matangda mahiroi amana hai CM's Lairik Haiminasi haiba program da makhoida kanaba kayamarum piri mahang hai COVID-19 na maram oiduna mahi masing tambada chawna khudong sadaba mayoknaki masigi mathakta Manipur hojik thokliba irang asina mahi masing tambada khudong sadaba mayokna hale adubu coaching program asina makhoida leiramba khangdaba sing khanghanbada chawna mateng oiri. Program asina coaching center singda sel yamna changna coaching tawbugi awaba adusu kohalle sarkarna asiguma program paikhalakpa asi thaganingai ni. Manipur Police na ching amasung tampaki mafam singda thihumagi thabak chathabada Bishnupur jilagi uyong makhong dagi 7.62 mm gi SLR ama magazine ama hand grenade taruk tear gas grenade ani stinger grenade ahum wireless set ani kilogram ani makhairom lumba ID ama detonator amasung atei polom kyamarum phagat pangamle hairi. Imphal West ki Santipur makha laikai degina single barrel nongmai ama magazine ani yawba 9mm pistol ani detonator yawba hand grenade ahum tube launcher ama tear smoke cell ahum amadi atei polom kya phagat pangamle. Manipur Police Control Room gi Cherol Amanhai Nomada Tangai Fadan Changba Polam Sing Akan Sexual Tauranga Loinana National Highway 37 da Gari Chama Tarataret Amasung National Highway 2 da Gari Chahum Nipum Doi Imphal Tamna Pusilakre. Assam Rifles na Indian Medical Council IMC ga kusam na duna haukiba sagolsen amasung ngarang Thawbal jilagi Lilong amasung Imphal West ki Patsoida lem na laying bagi camp ama pangthokre. Indian Medical Council gi Nasik, Mumbai amasung Pune degi lakpa Dr. Nipanna Raija sigi tampaki mafam sing amasung Churachandpur jilada hayeng phawba medical camp sing pangthokani. Pachoigi Salam Kulda pangthokiba camp aduda MLA Sorokhaibam Rajen Singh na hogdoki Lilongi camp aduna Lilong United Club Manipur gi convener Sajad Buya Mayum na hogdoki camp ani asida mioi lising ani chanirom layengki hari. Amarom da inkumja lising chamapan humfuni thui Indo China war da laikidraba thauna pharba lanmi ahumda ikai kumnaba utpagi thoromama sagolsen numita ngamkai sar moreda pangthokre. Pradhan Mantri Narendra Modi ki pukningi wa Man ki Baat ki sama taramanga suba tangkak hayeng Akasbani ki thong da santokani. Thoramasi Air News, DD News, PMO amasung Information and Broadcasting Mantraloy ki YouTube channel sing dasu live streaming tawgani. Tabiriba pawasi Akasbani Imphal degini. Rashtrapati Draupadi Murmu na hairi laibak asigi manung Hunjinba mafam singda leiriba mioi singi yaipanabagidama khwaidigi nauba medical gi technology sing siznagadabani. Chhattisgarh gi Raipur da pangthokpa All India Institute of Medical Sciences AIMS ki convocation da saruk yaraduna Rashtrapati na samas asigi sothana leiriba mioi singi seba taunaba mahiroi singda appeal tauki. Rashtrapati na hai haukiba chahitara asda laibak asigi nagarik singda haksel gi khudong saba pinaba khongthang kaya laukhatki. Rashtrapati na NIT Raipur gi convocation da saruk yaki. Naya Raipur da pangthokpa thoram amada nupi lak humudra da Chhattisgarh Sarkar na piba Matri Bandana Yojana gi mapan suba installment Rashtrapati na kusinaki. Thoram dugi saruk ama oina Rashtrapati na scheme asigi beneficiary sing amasung tribal jati singa unaduna wari sanaki. Rashtrapati na ngasi Naya Raipur da IIT Bhilai amasung Pandit Dindayal Upadhyaya Memorial Health and Science and Ayush University gi convocation da saruk yagani. Orissa da nonglai nungsit danana mang tahalamba samudra khongban gi jila singda mahoksa gi punsida hanjilanaba thabak khongjel yangna paikhatli. NDRF
ODRF, Fire Service, Amadi, Atei Bivaki Mioi Kiana, Ateng Bapauba, Lambi Sorokta Apan Batondanaba Amadi, Miam the May Panganaba, Honari. Mukhyamantri Mohan Charan Maji na Bhubaneswar Nongai Nusit asina manghankiba mangata sing yangsin bagaloina atuba matamda report pikhalangnaba mari leinaba official singda khanganki. Mahangnai Nongai Nungsit asina miobegi punsi mang takpaki pau leite Rajya Sarkar na mari leinaba district collector singda kuthaba mafam singda leiba khul singda ising tungchinduna leihoba sing atuba matamda sengdoknaba pautak pikre. Tengbang piba amasung mausagi punsida hanjilhanagabgi damak suti lauduna leiriba karmachari sing thabak karaknaba khangankre amadi nongnini asida kanagumba karmachari amatana suti lauduna basu khangankre. Jharkhand Bidhan Sabha gi ahanba tangkaki ngarang mirep se pisinba loiba phawbada mirep lising ama chatruk supna mapanna mirep se pisilaki. Barkhat Bidhan Sabha Kendra khwaidagi masing yamna mirep humbudra marida mirep se sing pisilaki. Ahanba tangkak asida Bidhan Sabha Kendra nipu humdoida mathang thagi tara humdoida bot thadanagani mirep se singi scrutiny thasi kunipan da pangthoklaba matung mirep se lokthopagi aroiba numit thasi kuntrani ani suba tangkaki bot mathang thagi kunipan da thadanagani. Amaromda Bidhan Sabha Kendra nifu tareki maraki Mikhal amasung Wayanad Lok Sabha siki mirep se pisimbagi matamsu ngarang na loikre. Mathang thagi tara humdoida bot thadanagadoriba asida Uttar Pradesh ki Bidhan Sabha seat mapan Rajasthan ki taret Nongchup Bengal ki taruk Assam ki manga Bihar amasung Punjab ki mari Karnataka ki ahum Madhya Pradesh Kerala amasung Sikkim ki ani Chhattisgarh Gujarat amasung Meghalaya ki amamam yauri. Maragasida tara manga suba Haryana Bidhan Sabha gi ahanba mifamda Pro-Tem Speaker Dr. Raghubir Singh na nauna karaklaba MLA Marfudra wasak lokre. Sabhagi lusingbasu oiriba Mukhyamantri Nayab Singh Sainina yanhana wasak loki Sabhana Harbindan Kalyanbu Adaksa oina amasung Krishan Lal Nidhibuna upa Adaksa oina wasak loki. Ngasi phongba pausi singi marwe pausi ngidama hoksik Khangembam James leire James. Thagachari Rajesh. Lanjin Narapasing Langolgi Nauna Sabaloiba Housing Complex the Sankre, Kunmatoi Suba Livestock Census Operation Launch Tokre, Horse Riding School Ama Linglagani, Kashim Bashum, Amashung, Education Eski Edok Oja, Chamanga Anigi Regularization Kakiba, Lengaki Order, High Court na Suspend Tokre, Haiba Pausing, Ngasi Fongba Pause Singda Marueba Pau Oiri. Sana lebakta Kanglup ki irangna Manipur ki film ki kongchet bawba lep kiba yabagi film da leire chahi asigi oina Indian panorama da Manipuri film yauroktre haiba pauna ahanba headline tauri JDU dagi BJP da sangkraba MLA mangagi disqualification case ki hearing chathakre chayol ahungi matungda makata ba hearing chathagani haina Ichel Express da anisuba headline tauri People's Chronicle da Kuki Jo MLA Tarana Governor da Union Territory Semnaba demand Tokibagi Pau ahanba headline oiri Ching macha kannaba hotnaba Miyamgi Mayokta Natte Haiba Minister Bisorjit na Phongdokiba Wafam Sangai Express Manipuri edition gi anchor kalam da Phongli Morning Bell da Manipur Police amadi State Bank of India anigi marakta Financial Service Bhaganaba Yanachi ama sahi tokre haina anchor kalam da Phongli Lanjenarakpa Mioi Chamri ka humpu Langolda Nauna Sava Housing Complex da Hongjin Kre Haiba Pauna Sangai Express English edition da ahanba headline tauri Pokna famda Manipur gi irangna domestic amasung foreign tourist lakpagi chang chada Humdra mapan dasmik marida hanthakre haina ahanba lamai da Phongli Motor vehicle amasung traffic personnel singna harassment piba leptrabadi driver sing steering thadoklagani haiba pau ama huyenlan pau gi ahanba lamai da Phongli Ganview Melda Viksit Varat ki Saruk Ama Oina Central Bureau of Communication Ministry of Information and Broadcasting Imphal gi Tamelong Field Office Amadi Hill Beekeeper Association Anina Khusam Naduna Integrated Communication and Outreach Program Ama Tamelong District Headquarter gi UBC Auditorium da Pangthokre Haina ahanbal headline tauri Tamenglong da District Level Kala Utsap 2024 Pangthokre Haiba Pauna Tamenglong Times ki ahanba lamai da Phongli Rajesh Thagachari James Aroibada Maroiba Pau Mukhyamantri Nongthomam Biren Singh na hairi CM's Lairik Haiminasi program na mahiroi singda chauna awonba puraklibasi thaganingai ni Manipur Police na Bishnupur amasung Imphal West jilada thiyumbagi thabak chathabada kujukulai kya phagale amasung Rashtrapati Draupadi Murmu na hairi leibak asigi manung hunjinba mafamsingda leiriba mioi singi yaipanabagidamag khwaidagi noba medical gi haithoi singthoiba sing sizinagadabani Pau loijare